ꯌꯥꯏꯕꯣ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇꯉꯥꯏ ꯐꯗꯕ ꯆꯠꯅ ꯀꯥꯡꯂꯣꯟ 3ꯈꯛ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯐꯦꯁ ꯃꯥꯛꯁ ꯆꯨꯝꯅ ꯎꯞꯄꯤꯌꯨ ꯈꯨꯠꯁꯥ ꯁꯥꯕꯨꯟ ꯅꯠꯇ꯭ꯔꯒ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯏꯅ ꯆꯥꯝꯕꯤꯌꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯥꯝꯗ꯭ꯔꯕꯗ ꯐꯨꯠ 6ꯀꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯊꯝꯕꯤꯌꯨ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥꯒꯤ ꯆꯞ ꯆꯥꯕ ꯍꯤꯗꯥꯛ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯍꯥꯏꯔꯤꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯌꯨ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯈꯨꯔꯨꯝꯖꯔꯤ ꯌꯥꯝ ꯐꯖꯔꯦ ꯄꯥꯕꯨꯡ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯂꯦꯡꯀꯅꯨꯀꯣ ꯆꯦꯁꯦ ꯂꯦꯡꯀꯅꯨ ꯁꯤ ꯌꯥꯝ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯄꯥꯕꯨꯡꯅ ꯍꯧꯖꯤꯛ ꯆꯦ ꯂꯦꯡꯕꯁꯤ ꯇꯥꯔꯛꯅꯤ ꯑꯗꯨ ꯃꯤꯅ ꯆꯦꯗꯩ ꯄꯥꯕ ꯃꯥꯜꯂꯝꯒꯅꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯆꯦꯁꯦ ꯁꯨꯂꯦꯡ ꯂꯦꯡꯗꯕꯤꯗ ꯁꯨꯝ ꯇꯧꯔꯒꯦ ꯑꯗꯨꯗꯤ ꯆꯦ ꯂꯦꯡꯗꯕꯤꯗꯀꯣ ꯑꯃꯨꯛꯇꯪꯒ ꯂꯧꯁꯦ ꯑꯅꯧ ꯎꯞꯁꯟꯕꯤꯌꯨ ꯑꯅꯧ ꯊꯥꯏꯔꯛꯄ ꯁꯤ ꯁꯣꯏꯔꯕ ꯅꯣꯡꯁꯤꯕꯨ ꯁꯤꯜꯂꯨ ꯍꯥꯏꯕꯅꯤ ꯏꯄꯥꯅ ꯄꯩꯁꯥ ꯍꯦꯛꯇ ꯂꯩꯔꯤꯅꯤ ꯍꯧꯖꯤꯛꯀꯣ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ 1 2 3 ꯁꯠ ꯆꯥꯡ ꯇꯧꯕꯤꯔꯛꯑꯣ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯏꯔꯩꯕꯥꯛꯆꯥꯁꯤꯡ ꯈꯨꯔꯨꯝꯖꯔꯤ ꯀꯣꯚꯤꯗ-19 ꯂꯥꯏꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯇꯉꯥꯏ ꯐꯗꯅ ꯆꯠꯅ ꯀꯥꯡꯂꯣꯟ 3ꯈꯛ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯃꯇꯝꯗ ꯐꯦꯁ ꯃꯥꯛꯁ ꯆꯨꯝꯅ ꯎꯞꯄꯤꯌꯨ ꯈꯨꯠꯁꯥ ꯁꯥꯕꯨꯟ ꯅꯠꯇ꯭ꯔꯒ ꯍꯦꯟ ꯁꯦꯅꯤꯇꯥꯏꯖꯔ ꯁꯤꯖꯤꯟꯅꯗꯨꯅ ꯇꯣꯏꯅ ꯆꯥꯝꯕꯤꯌꯨ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯔꯛꯇ ꯊꯣꯛꯄ ꯃꯇꯝꯗ ꯃꯤ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯌꯥꯝꯗ꯭ꯔꯕ ꯐꯨꯠ 6ꯀꯤ ꯍꯟꯖꯤꯜꯂꯨ ꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯌꯥꯝꯗꯕ ꯍꯥꯏꯈ꯭ꯔꯦ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯅ ꯁꯦꯝꯒꯦ 이BM 와봐가지. ꯌꯥꯝꯗ꯭ꯔꯕꯗ 마마 사는 인트로미신. ꯌꯥꯝꯗ꯭ꯔꯕꯗ 하겠답니다. ꯌꯥꯝꯗ꯭ꯔꯕꯗ 다 합시고. 오케이. 씨 뭐 땡기는 이파 얌은 눈도. 얌드라보다 하이 알레 호. 얌드라보다 호시라. 얌드라보다 보터기 소시엔 디스텐싱 탐비오. COVID-19 라이나기 섭사와 히닥 보톡트리버 파우버디 하이리버 짠나 강원 어세 ngang satpiu mayambu amuk hanesu khurumjari yani ko thank you